Coronavirus Sandokpa Lakshinbagi Tanja Leisillaktre WHO COVID-19 laichat Malempak sana Sandokpa Lakshinbagi Tanja adu khujilakle haiduna World Health Organization WHO na Tanja ase pulap mangdringagi mamangda khulai thuna thabak lokhot hongnanaba international community na appeal tawkhre laichat asi Lakshinbagi Tanja adu khujilaklambe yai haina ngarang irai numita Switzerland gi Geneva da samlapa pawdam amada wangangbada WHO gi Director General Tedros Adhanom Ghebreyesus ki wa paladuna Xinhua News Agency na haike Chinagi mapanda laichat asina naba masung sibagi masing thoina yamdrabasu anaba kharagi matangdadi Chinada chatlubagi natraga anaba mi ama samnarubagi thogdok leitabagum mayek sengba epidemiological link leitaba khara yauriba sina yamna waningai masak oiri haina mahakna makha taki Iran da haukiba numit nini da laichat asina mioi taragani pan nakhre amasung mioi mari sikre Iran da mari lenaba mioi amasu hojik Lebanon da naba thengnare masi yenglagadi phiba masi yamnamak nungnang ningai oiri haina WHO gi chip na haiki Adum oinamak Lakshinbagi Tanja adu hojik phawbudi thong hangli haina Malemgi haksil gi lup asigi luchingba adu na thajaba piri hairiba Lakshinbagi apikpa thong adu mapung phana thingjindringai gi mamangda laichat asi Lakshinabak thuna thabak lokhot hongnanabak mahakna financing yauna international community da appeal tawki ngasi thangjigi ayuk phawbuda Chinagi mapanda laichat asina nare khanglaba mi sing leba kuntra henbada thengnakhre Iran, Japan, South Korea, Hong Kong, Italy, France amasung Philippines na chingba Chinagi mapanda su laichat asina nabadagi mi sikre